Kuki militantsingna mitayda atamnana chatharakpa lan leptri fuvala maning amasung sunu sifaida nongmay kapsilakpadagi handuna khutthoknakre. May ahumdagi kuki furupna konsinba chingi apikpa kanglup singna kusamnaduna Manipurdagi separate administration pigadabani haibagi demand tawduna yelhau furup oiriba mitayda atamnana onsinduna chatharakliba tamthiraba lan khambinaba leitabadagi ngasi phawba leptana chatharakibagi manungchanna ngasi numidang Pung Nipan minute yang khairom tarak pada Bisnupur district ki Moirang police station ki manung chanba Phubala maning amasung sunu sifai ki mitai khul singda kuki militant singna yam laba nongmai maru sing kapsilaktuna attack tawrakre pau asina haibada kuki militant sing aduna mitai khul ani sigi yum sing tamna kapsilakiba nongmai maru sing masing chamarom oigani yam laba nongmai maru sing asi kuki militant singna afaba makhal gi nongmai sing sizinaduna khul ani sigi maning oirapna leiriba chingphai kuki khul da Makoigi bunker singdagi kapsilakibani hairi ahanbada makoina nongmai round khara kapsin bahurakrabasu khul sing asibu ngagliba kunja singna khut hankide kuki militant singi maikaidagi nongmai maru kaya yamna kaplakadagi haiduna yengduna leiki adubu makoina leptana kapsilakpadagi khul ngagliba kunja singi maikaidagi su nongmai round khara kaptuna nakal anigi marakta khuthoknaki Adum oinamak thodok asigi pau tabadagi mafam aduda state amasung central force singi personal sing sangsilakpadagi nakal anigi marakta khuthokna ramba adu left ki hairi thodok asi thoktrungai ki mamang nungthil gi pung mari rom tarak padasu Moirang PS ki manung chaliba thinungai khul gi maning thangba sarukta leiwa chingi lomdagi kuki militant singna khut asi tamna nongmai maru kharasu kapsilakki hairi kuki militant singna maitai khul tamna Nongmay kapsilakibada natana mapangal kalaba bom amasung kapsilaktuna pokayanki Amaromda ngasi ayupung mapanga makhairom tarakpada Phagakchau ikai police station gi manung chaliba kuki khul amada mapangal kalaba bom ama pokai krai hairi bom asi pokai kivagi ahoba makhol anakpada leiwa miyamna tawa fangnaki loinana bom asi kuki militant singna mitai gi khul sing tamna kapna naba hotnarakpada soibadagi pokai bo oirongani thajanari amaromdang asi numidang pung 8 rom tarakpadasu kuki militant singna tera khongsangbi mitai khul tamna Motngang kuki khuldagi nongmai maru tara rom kapsilakre hairi makoina nongmai kapsilakiba khul asina Churachandpur district ki manung chanbani aduga tera khongsang bi mitai khul asina Moirang PS ki jurisdiction gi manung chanbani hairi ngasi tongan ba pungphang singda thokriba nongmai kapnaba amasung bom pokhai bagi thodok sing asida asok apan yaw bagi paudi official oina fangba ngamkhide